ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯩꯒꯨꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯥꯂꯦꯝꯒꯤ ꯀꯣꯚꯤꯗ-19 ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯆꯥꯝꯃ ꯈꯔ ꯍꯦꯟꯕꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯁꯤꯒꯨꯝꯕ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤꯗꯁꯨ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯀꯌꯥ ꯃꯔꯨꯝ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯄꯥꯏꯈꯠꯂꯤ꯫ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯒꯤ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ ꯊꯧꯕꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯔꯦꯗꯤꯑꯣꯁꯤ ꯈꯨꯠꯊꯥꯡꯗ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯔ ꯈꯪꯍꯟꯖꯔꯤ꯫ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯇꯥꯕꯤꯔꯤꯕ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯕꯤꯔꯤꯕ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯒꯤ ꯂꯩꯖꯔꯤꯕ ꯄꯦꯖꯇ ꯊꯥꯒꯠꯆꯗꯨꯅ ꯈꯪꯗꯕ ꯀꯌꯥꯗ ꯈꯪꯍꯟꯅꯕ ꯑꯃꯗꯤ ꯈꯪꯕꯤꯔꯕꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯕꯤꯔꯒ ꯈꯪꯗꯕꯁꯤꯡꯗ ꯁꯤꯌꯥꯔ ꯇꯧꯕꯤꯔꯒ ꯍꯦꯟꯅ ꯂꯩꯅꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤ ꯈꯛꯇꯗ ꯅꯠꯇꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯂꯩꯅꯥ ꯑꯁꯤ ꯄꯨꯡꯃꯨꯠ ꯃꯨꯠꯊꯠꯅꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃꯗ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯗꯥꯌꯤꯠꯇꯅꯤ ꯈꯜꯂꯒ ꯂꯧꯈꯠꯇꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯆꯦꯛꯁꯤꯟꯒꯗꯕ ꯋꯥꯐꯝ ꯈꯔ ꯃꯤꯌꯥꯝꯅ ꯈꯪꯕꯤꯔꯒꯁꯨ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯍꯧꯈꯤꯕ ꯅꯨꯃꯤꯠ 14ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗ-19ꯅ ꯁꯣꯍꯜꯂꯕ ꯚꯥꯔꯠꯀꯤ ꯋꯥꯡꯃꯗꯒꯤ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ, ꯂꯣꯏꯅꯅ ꯑꯅꯤꯁꯨꯕꯗ ꯀꯣꯚꯤꯗ-19ꯅ ꯅꯥꯔꯕ ꯃꯤꯑꯣꯏꯒ ꯊꯦꯡꯅꯔꯨꯕ ꯑꯃꯗꯤ ꯃꯍꯤ ꯃꯅꯥꯏ, ꯂꯣꯛ ꯇꯤꯟ ꯑꯃꯗꯤ ꯍꯥꯛꯊꯤ ꯈꯟꯕ ꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯁꯤꯒꯨꯝꯕ ꯃꯍꯤ ꯃꯄꯪꯁꯤꯡ ꯑꯁꯤ ꯊꯦꯡꯅꯔꯨꯕ, ꯌꯦꯡꯂꯨꯕ ꯑꯁꯤꯒꯨꯝꯕꯁꯤꯡ꯫ ꯑꯍꯨꯝꯁꯨꯕꯗ ꯅꯥꯔꯕ ꯃꯤꯑꯣꯏ ꯑꯃꯒ ꯌꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯕ, ꯅꯨꯃꯤꯠ 14ꯅꯤ ꯑꯁꯤ ꯌꯨꯝꯗ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯗꯨꯅ ꯂꯩꯕꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯅꯨꯃꯤꯠ 14ꯅꯤꯒꯤ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕ ꯅꯤꯌꯣꯝ ꯈꯔ ꯃꯈꯥꯗ ꯄꯟꯖꯔꯤ꯫ ꯑꯈꯪꯕꯁꯤꯡꯅ ꯈꯪꯕꯤꯔꯒꯁꯨ ꯈꯪꯗꯕꯁꯤꯡꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯏꯟꯕꯤꯔꯒ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯅꯤꯡꯊꯤꯖꯅ ꯄꯥꯟꯕ ꯀꯥ ꯑꯃꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯕꯤꯒꯗꯕꯅꯤ꯫ ꯁꯥꯄꯣꯟ ꯅꯠꯇ꯭ꯔꯒ ꯍꯦꯟꯗ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟꯗ 10ꯃꯨꯛ ꯆꯪꯅ ꯈꯨꯠ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯅꯣꯏꯔꯒ ꯈꯨꯠ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯍꯥꯝꯕꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯂꯣꯏꯅꯅ ꯈꯨꯠ ꯁꯥꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯝꯕ ꯑꯃꯈꯛ ꯆꯪꯏ꯫ ꯆꯨꯝꯅꯒꯤ ꯍꯥꯝꯕ ꯈꯛꯇꯨꯅ ꯌꯥꯗꯕ ꯁꯦꯀꯦꯟꯗ 10ꯒꯤ ꯃꯊꯛꯇ ꯃꯁꯤ ꯈꯨꯠꯁꯤ ꯅꯣꯏꯗꯨꯅ ꯍꯥꯝꯕꯤꯒꯗꯕꯅꯤ ꯑꯃꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯅ ꯁꯣꯔ ꯍꯣꯟꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯍꯣꯠꯅꯕꯤꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯌꯨꯝꯒꯤ ꯃꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯇꯔ ꯑꯃ ꯂꯥꯞꯅ ꯍꯥꯏꯔꯤꯕ ꯃꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯊꯣꯛꯂꯨꯕ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯆꯤꯡꯅꯕ ꯑꯁꯤꯒꯨꯝꯕ ꯂꯩꯕ ꯃꯤ ꯑꯗꯨꯒ ꯇꯉꯥꯏꯐꯗꯅ ꯃꯤꯇꯔ ꯑꯃ ꯂꯥꯞꯅ ꯂꯩꯔꯒ ꯋꯥꯔꯤ ꯑꯁꯤ ꯁꯥꯕꯤꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ, ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ, ꯂꯣꯏꯅꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯌꯥꯔꯤꯕ ꯃꯈꯩ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯊꯝꯕꯤꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯀꯔꯤꯒꯨꯝꯕ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯑꯣꯡ ꯑꯁꯤ ꯎꯠꯂꯛꯄ ꯍꯧꯔꯕꯗꯤ 3 ꯂꯦꯌꯔꯒꯤ ꯃꯥꯛꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯎꯞꯄꯤꯒꯗꯕꯅꯤ꯫ 3 ꯂꯦꯌꯔꯒꯤ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯃꯥꯛꯁ ꯔꯨꯃꯥꯜ ꯑꯁꯤ ꯎꯞꯄꯤꯒꯗꯕꯅꯤ, ꯁꯤꯖꯤꯟꯅꯕꯤꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯌꯨꯝꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯤ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀ ꯄꯨꯟꯅ ꯁꯤꯖꯤꯟꯅꯕꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯂꯣꯏꯅꯅ ꯌꯨꯝꯗ ꯃꯤ ꯎꯅꯕ ꯃꯍꯥꯛꯀ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯗꯨ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒ ꯎꯅꯗꯅꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯅꯥꯕ ꯑꯗꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯂꯧꯅꯈ꯭ꯔꯒ ꯃꯤ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯔꯛꯂꯕꯗꯤ ꯂꯩꯅꯥ ꯑꯁꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯟꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯒꯤ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ ꯊꯧꯕꯥꯜꯒꯤ ꯃꯈꯥꯗꯒꯤ ꯃꯤꯌꯥꯝꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯕ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯀꯔꯝꯅ ꯀ꯭ꯋꯥꯔꯟꯇꯥꯏꯟꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯂꯣꯏꯅꯅ ꯍꯦꯜꯞ ꯂꯥꯏꯟ ꯅꯝꯕꯔ ꯑꯃꯈꯛꯇꯪ ꯄꯤꯖꯔꯤ: 9862267552꯫ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤ ꯑꯃꯨꯛꯇꯪꯒ ꯅꯤꯡꯁꯤꯡꯖꯒꯦ: 9862267552꯫ ꯍꯥꯏꯔꯤꯕꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕꯤꯕ ꯂꯩꯔꯕꯗꯤ ꯏꯁꯥ ꯏꯁꯥꯅ ꯍꯥꯏꯔꯤꯕ ꯗꯥꯏꯠ ꯑꯁꯤ ꯂꯧꯕꯤꯔꯒ
mafam asidagi asengba wafam sing khangnana ba honabigedabani mayam punamak lamdam asida leiriba phurupcha punamak tonga tonga na khoi leminari ba singna wafam sing asi aran ba wafam sandok pidaba amadi wafam sing asi asengba hek khanglakpa matamda kadaidagi lakpa source no karino khanglaka na khoi punamakna madu sandok minasi ngakthok minasi iramdam kannanaba khaktanatana malem asi kanbagi damak miyoiba jatina sangsilakadaba tonga tonga khongthang singi manungda khwaidagi aruba khongthang amani haina khanbibaga loinana aikoina matau karamna hariba laina asina leiba matamda quarantine si karino karamna tawgadagi haibadugi matangdani panjaribasi loinana hari wafam sing as video se share tawbiu loinana hariba voice de tonganma adomadongi site sing da miam de hena khangan biu akhangba sing na adomadongi akhangba mod leirabasu hena hapsin biu asengba wapam tamo khangminarga khoi lantheng minasi hariba laina asigi maramda loinana diamond radio na matam punamakta aikoina laina asigi december gi tang 13 gi malemda laina asina lakle haibadagi ngasi fawba miamda achumbu wafam khara tamak oirabasu miyamna khangan janarba yamna kan honajari miyamna nungsibiu amadi wafam sing asi aikoina thamjari ba sing asi yariba makai domna share to biraga matau karamna yumda quarantine tawduna leigani amadi laina asidagi ngak thoknana ba matau karamna hotnagani haiba wafam sida koi khangminasi loinana wafam amana hariba laina asi karigumba ikhoigi isadagi haibadi laina asi naraba mioi amana hariba sing protein sing asi tholokpa matamda karigumba yot amada naptuna leikrabadi yot amada pung ahumdagi khare hena mahak leiba ngami haiba sini stylish still amada karigumba lokhubada yaukraba adurubadi maduda naptuna natraga mapanadu thengduna leikragadi mahak pung ahumgi mathakti hingba ngami masi kaktanatana achotpa mafam sing inil phamba mafam da kariguma lok khuba amadi loktin sitkibada anaba miduna thamlamba taragade khuna net uba amadi khongkhutna madudagi khutna soklubadagi aikhoigi chin naton amadi mitta irai laina si sandokpa ngami haibasini hariba corona virus ki mahik asi mahaki temperature siba ngambagi chang asi 60-70 degree celsius ni loinana sarakpa matamda hariba laina asi malem asidagi mutkiba yai haina miyamna thajanariba loinana ising asaba thakpa phai haiduna miyamna thaklaga laina asidagi kangadabani hariba wafam sing asi ising asaba thakpa gidi tongana fabadi lei adubu hariba mahik asi siangani haiba atopa wafam thoidokpa doctor singe maikaidagi kariguma palakpa leitri hariba mahik asina mahangna siba ngamagi chang asi drigi celsius 60 amadi 70 ni malemgi mafam amata da drigi 60 amadi 70 saba mafam leite iramdam sana leba asida 34-35 madudagi khare henba suksaba asida mahik sina siba ngamde haibasini loinana saraba saudi arabia atai leri mafam singke adasu drigi celsius 60-70 di sade maramasina mahik asi sarak matamda mutkigani haina miyamna thajanariba sishu adumak aranbani haiba wafam asini masini matau karamna aikoina quarantine tawduna aikoina anaba sidagi ngakthokadagi haiba dugi matangda thamjaba wafamni tabiriba singbu amukhana james agurjamna khurumjari